ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯊꯥ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯥꯄꯝ ꯃꯪꯂꯦꯝꯕ ꯑꯄꯣꯛꯄ ꯁꯥꯄꯝ ꯑꯆꯧꯕꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯂꯧ ꯌꯩꯅꯕ ꯄꯩꯔꯒ ꯊꯝꯕ ꯂꯧ ꯂꯧꯔꯥꯛ ꯑꯃꯒꯤ ꯐꯧꯕꯩ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯃꯩ ꯊꯥꯔꯝꯕꯗꯨꯗ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯐꯧꯕꯩ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯜ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯀꯣꯅ ꯉꯔꯥꯡ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯁꯨ ꯄꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯗꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯖꯦꯟ ꯂꯩꯁꯥꯡꯊꯦꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯐꯧꯕꯩ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯨꯇꯨꯝ ꯇꯣꯝꯕꯤ ꯃꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯆꯍꯤ ꯑꯃ ꯆꯥꯖꯅꯕ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯄꯥꯜꯂꯕ ꯂꯧꯔꯥꯛ ꯑꯃꯒꯤ ꯐꯧꯕꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯁꯤ ꯑꯗꯨꯀꯣꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯥꯒꯠꯄꯤꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯉꯔꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 14ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄꯁꯤꯗ ꯂꯧ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯂꯧ ꯂꯧꯔꯥꯛ ꯑꯃꯒ ꯃꯈꯥꯏꯒꯤ ꯂꯧꯁꯤ ngasi ꯌꯩꯅꯅꯕꯒꯤ ngasi ꯇꯥꯔꯤꯛ 15 ꯁꯤꯗ ꯌꯩꯅꯅꯕꯒꯤꯗꯃꯛ ꯄꯩꯔꯒ ꯊꯝꯕꯅꯤ ꯂꯧꯄꯨꯁꯤꯅ꯫ ꯍꯟꯗꯛꯀꯤ ꯂꯧꯐꯝꯁꯤ ꯂꯧꯁꯤ ꯎꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯌꯥꯝꯁꯤ ꯂꯣꯏ ꯎꯅꯩ ꯄꯨꯡꯍꯨꯟ ꯍꯥꯏꯕꯗꯨ ꯇꯧꯔꯒ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯑꯣꯏ ꯈꯔꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯄꯨꯡ 7 ꯇꯥꯕꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯐꯧꯕꯩꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯌꯦꯡꯉꯨ ꯐꯧꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯄꯥꯟꯕ ꯑꯁꯨꯛꯀꯤ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯗꯨ ꯐꯧꯁꯤ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯑꯝꯃꯦ꯫ ꯌꯦꯡꯉꯨ ꯑꯁꯨꯃꯥꯏꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯕ ꯐꯧꯁꯤꯡꯁꯤ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤ ꯈꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛꯁꯤ ꯑꯁꯨꯛ ꯋꯥꯔꯕ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯆꯥꯔꯒ ꯍꯤꯡꯒꯅꯤ ꯀꯔꯤ ꯆꯥꯔ ꯍꯤꯡꯒꯅꯤ ꯀꯔꯤ ꯍꯣꯠꯅꯔꯒ ꯂꯩꯒꯅꯤ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤ ꯀꯥꯟꯅꯔꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯜ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯀꯣꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅ ꯃꯁꯤꯗꯩꯗ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯐꯠꯇꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤꯕꯁꯤꯡꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯁꯨꯡ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯄꯥꯛ ꯁꯟꯅ